IDP ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯄꯥꯠ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯈꯥꯡꯒꯕꯣꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯈꯤꯕꯤ ꯊꯣꯉꯥꯝ ꯑꯣꯡꯕꯤ ꯍꯦꯂꯦꯟ ꯗꯦꯕꯤ ꯃꯁꯥꯒꯤ ꯆꯍꯤ 63 ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯕ ꯉꯝꯗꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯈꯤꯕꯁꯨ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯔꯥꯏꯁ ꯔꯤꯁꯔꯆ ꯁ꯭ꯇꯦꯁꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯥꯡꯒꯕꯣꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯁꯨꯒꯨꯅꯨ ꯑꯃꯁꯨꯡ ꯁꯦꯔꯧꯒꯤ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯣꯗꯤ ꯑꯐꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒ ꯃꯈꯥ ꯇꯥꯅ ꯊꯥꯎꯒꯤ ꯊ꯭ꯔꯦꯠ ꯂꯩꯔꯕꯗꯤ ꯑꯅꯧꯕ ꯇꯦꯔꯤꯞ ꯂꯥꯛꯀꯅꯤ꯫ ꯇ꯭ꯔꯝꯞ ꯀꯛꯆꯤꯡ ꯈꯨꯅꯧ ꯉꯥꯏꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥꯃꯆꯥ 3 ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯂꯧꯈꯠꯂꯦ꯫ ꯒꯕꯔꯅꯔꯒ ꯎꯅꯔꯦ, ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯟꯈꯤꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯔꯝꯂꯦ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯔꯣꯝꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ, ꯌꯨ ꯌꯥꯎꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯈꯟ ꯄꯥꯡꯊꯣꯛꯂꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯄꯨꯔꯛꯀꯅꯤ꯫ ꯁꯞꯇꯥꯒꯤꯔꯤ WY ꯇꯦꯕ꯭ꯂꯦꯠ ꯀꯦꯖꯤ 9 ꯂꯣꯝꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯨꯟꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯗꯨ ꯀꯨꯀꯤꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯅꯝꯕ ꯄꯣꯈꯥꯏꯗ꯭ꯔꯤꯕ IED ꯕꯣꯝ ꯑꯃ ꯊꯦꯡꯅꯔꯦ, ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯅ ꯄꯨꯡ 3ꯔꯣꯝ ꯕꯣꯝ ꯑꯗꯨ ꯗꯤꯐ꯭ꯌꯨꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯝꯕ ꯃꯤꯌꯥꯝ ꯍꯣꯏꯗꯣꯛꯂꯒ ꯊꯝꯂꯝꯂꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯉꯝꯗꯅ ꯇꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯗ ꯁꯤꯅꯤꯃꯥ ꯀꯥꯞꯄ ꯌꯥꯒꯗ꯭ꯔꯥ, ꯄꯤꯛꯅ ꯏꯁꯩ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ, ಲಾಂಗ್ದಬಿದ ಚಾಕ್ ಚಾನಬ ಯಾಗದ್ರಾ ಹಾಯ್ಬಗಿ ಕೋನ್ ಮೆಸೇಜ್ ಮಯಾಮ್ಸಿ ಕಮಾಯ್ನ್ ತೌಬನೋ, ಮೈತೈಸೆ ಕೈದೌರೆ ಹಾಯ್ಬನೋ, ಲಾಯ್ನ ಸಾರಕ್ಪದ ಕೋಕ್ ಮನುಂಗ್ದ ಥಿ ಮಯಾಮ್ ಯೋಮ್ಸಿಲಗ ಸಾರಕ್ಪ ಮಾಲೆ, ಐ ऑथोरिटी करीमत नते, लैबाक निंगजब मिसक अमा खक्तनी, नोय नोय थोकप तौरो, नोय नोयगी इमुंगदा मि सिरकांदा अतोपना इसै तौरक्पदसु सौबिरुदनु पेले लैबाकसे हाइना अरामबाई टेंगोनगी पियारो रोबिनंगांग खैराकपमना फोंदोरकली। ब्रह्मादसु कुकी रिफ्यूजीसिंगना मखा ताना मैतैसिंगदा एटेक तौबा लेप्ट्री। नोइडादा साउथ कोरिया नुपा अमा सिरे, चेनबा मणिपुरी नुपी अमा फारे। ऑनरेबल MP ओजा अंगोमचा बिमोला कोइजम अमदी ओजागी लोइनबी इमा ओलिविया थौनाउजमना ngasi IED पोखाइबा अमसुंग चुराचांदपुर रोमदगी बोम कापसिलकपदा मियोय अहुम सोक्तुना जेनिम्सता लाइकटनरिबा N इंदुबला अमदी S सनातोंबगी असोकपगी फिबम यंगसिनख्रे।